मरोइबा पाउ Mahairoi baby sanami sigi langla langjin puthoknaba JAC na kaukiba pong nifunipan gi general strike santi wene chathari Numit nini gi khongchata Union Minister of Youth and Affairs Sports Independent in charge Kiran Rijiju Imphal da thunglakibaga loinana Chandal da review meeting pangthokre Amadi Laingak na lambi sembi de haina miyam na lambi thingbagi khongjang changselingai jerakta Works Minister TIS Bishwajit Nadi anauba laingak asi lakpadagi lambi thong fattabagi pau tadre haina phongdokre Kramjare Times of Manipur gi Manipuri pau miyang tabiriba myam punama po ASHAPRIYA na taram nokchare ngasigi maruiba pau sing myam na macha khaina pizare Mahairoi baby sanami sigi achumba langla langjin puthoknaba lengak tatak sinduna misi asiga mari leinana semkiba JAC na ngase ayuk pung taruk tagi hauduna chathariba Manipur pumbagi pung nifunipan gi oiba general strike na mahausa gi punsida chauna kaiba pikre haujik fawgi oina thokaningdaba hingsa gi thodok sing thokpagi pauleitre ngase ayu angan badagi hauna Imphal West ki thangmaiban area da general strike sagatpa mioi singna lambi mayaida tire mai thaba amadi lambi thingbagi thabak chathakhe Nungthilgi matamda thangmaiban sinam laikai da general strike sagatpa singna Chief Minister N Biren amadi Principal Landhoni gi mitam mai thaduna khongjang jangsenkhe General strike asina maram oiraga khwairamban kaithel kanakhide Imphal City manungi dukan sing mahailoi sang sing thonglonakhe lambi da passenger puba gari sing chenakhide interstate transport ki gari sing chenakhide sensitive oiba mafam kayada police na akan mamong da ngak senbagi thabak chathare Khwairamban Kaithel Khurai Lamlong Thangmaiban Khuyathong Hata Minuthong Chingmairong Uripok Sagolban Kaisampat Singjamai na chingba mafam singda miyam thoktuna general strike asi mapung fana sagatke Tampake district singdasu general strike asige mami chauna tari Numit nini ki khongchatta Imphal da thonglakiba Union Minister of State Youth and Affairs Sports Independent Charge and Minority Affairs Minister Kiran Rijiju na Chandal District Headquarters ta chatuna district asida aspirational district program gi makhada paikhatliba thabak thorang sing haktenana yingsinkibaga loinana review meeting pangthokre district adu ki DC office conference hall da pangthokiba review meeting aduda Chief Secretary Chandal DC Krishna Kumar amadi atai official sing susarukya ke DC ki maikai digi haujik Chandal district ki oriba fibam slide kaptuna Chief Minister amasung Union Minister da mapung fana khanganke Bharat ki oina aspirational program asigi makhada khangalaba district chamaga tara taret ki manungda Chandal district su ama oiribani Union Minister Kiran Rijiju ngase numit yungba pung tarani thoi taba duwaida MIC helicopter da Guwahati dagi Imphal da thunglakibani mahakna Imphal da thunglakibada Chandal gidamak Chief Minister N Biren galoinana khongsanki Luchingba ni asina tarani pan suba AR gi helipad ta landing tawraba matung Chandal DC office ta chatuna uchara sing thaki Loinana ICDS cell gi oina one stop center ama sangaki amadi Prime Minister Ujwala scheme gi makhada beneficiary singda LPG gas connection sing fanganki Northeast Manipurna PMJSY Phase 2 qualified oiba ani suba state oire Anoba sarkar lakpadagi lambi thong fattabagi pau tadre haina Works and RD and PR gi Minister TIS Bishwajit na phongdokre wafam asing asi khetigau kendra gi manung chanba naharu pangongda iril turen gi mathakta sagadoba anoba RCC gi bridge ama sanabagi urep uyung tambagi thoramda phongdokhibane Manipur sarkar gi MSRRDA gi Rural Engineering Department na sinduna pangthokpa urep uyung tambagi thoramadуда khetigau kendra gi MLA nahakpam Indrajit MSRRDA gi Chief Engineer TH Nandakishwar amadi official kaya sarukya ke Laikidraba baby sanagi matangda ban kaubana laigi thoram khaktang pangthokiba thoram aduda Minister TH Bishwajit na makha taraduna package number MN04118 ta iril turen gi mathakta sagadoba RCC bridge ase matam ga chunaba anoba technology gi mathada sagadobani lesengani kunma thoi gi manungda loisina ba pandam thamliba bridge ase chaurakna lupa crore tare lom changna sagadobani Maitram Construction Private Limited na mapung fana sagadoba bridge ase meter humfu pak chawgane ching amadi tamgi oina chawrakna apunba bridge yankhai humdoi romgi manung channa sagadaba thongni
अनौब सरकार अमा लाकपदगी ngasi स्टेट असिदा लंबी थोंदा हेनबा थमदुना लाकले हौजिक्ति पाउचे सिंगदा लंबी याद्रे हाइबगी पाउ कया ताबा फंगद्रबनी केंद्र की एमएलए सिंगा पुल्लगा ngasi लंबी कया सेमगा सागपगी थबक खुमांग चाउसिले ngasi lamdam asomda MLA na hotna biduna matamga chunaraba thong ama leiragani masi yamna laibak fai haiki सरकार अतोप चौखट लमददी PMJY3 हाइदना मसी कनेक्टिविटी मरमदी हॉस्पिटल लेबा स्कूल लेबा बैंक लेबा सिंग कमाय तौदना कनेक्ट तौहनगदगे अखोय छोरगा अमदी मखोय कम्युनिकेशन फानगदगे हाइबगी मतुंगिना PMJY3 बा होग्रबनी अदुवा अखोयसु 2 क्वालिफाइड ओरे 2 क्वालिफाइड ओइबसे अखोय नॉर्थन स्टेट की मनुंगदा अखोयसे अनि सुबा ओरेना अखोदुगा मसी हेक्टर ओइबा याबा नते अखोय परफॉर्मेंस की मनुंगिना अखोयना ममांगदा लेरमदा पुनमुकुदु हेंगलगा लाकपदुना मरम ओरकाना ngasi अखोय तसेंगना ओइबा ngame masi यामना नुंगाइनिंगाइनी मरमदे अखोयगी लैरिबा स्टेट की अनौब गवर्नमेंट सिना लाकु मतमदा क्याम ना खुमांग चौसलगे हाबसे मसिना ताए हाबसे मै थमजगे पिबिबिसनागी लैरिबा मागी गिदमक्ता हौरिबा जस्टिस प्रोग्राम गिदमक्ता हौरिबा पुनमक्सिंग से अखोयगी मनक्ता अखोय खाबकार के माइके देगे सेंगदोप याबे सेंगदोखरे अदुबु पेंदबा पामदबा अखोयने हेना थुना जस्टिस प्रोग्राम हेनिंगबदो अदुगी वाखलोंदा तोरपनी अखोयसु अखोयगी मदुगी अंडरस्टैंडिंग लेनबगल लोनना अखोय ngasi ऑनरेबल MLA अमदी प्रजा पुनमक्का खनरे हरकांदा ngasi प्रोग्राम कैंसिल तौबा अदुगा पूजा की थबक्तुदी तौबा हादना पूजा खक्तगी थबक तौरमनी मसिगी दमक्ता अखोयगी लैरिबा डिपार्टमेंट की तरफ अदुगा लोनना अखोय इसागी तरफ वरौबिदना बंगापीनबगी मतांगसु आई मतांगसे पंजाहोगे उरेप उयुंग तंबादुदा सर्व्याखिबा MLA इंद्रजितना हाइकिबदा पांगोंग अवांग लेथंबी अमदी पांगोंग अनि असि चथोक तसिन तौबदा असुकी मतिक अवाबा मोइरमे धर्मगी ओइबा थबक सिंग यावना खुदोंग चादबा कया सिदगी कोकनबा मफम असिदा मतमगा चुनाबा थोंग अमा सानबा अकनबा मियेंग चंगदुना लाकपने अदुबु ngasi इरियल तुरलगी मथक्ता मतमगा चुनरबा थोंग अमा अथुबदा लैरगनी डिपार्टमेंट ना पिरिबा मतम असि यौदना लैसिनबा होनगनी मसिदा नतना अतोप मफम खरदसु RCC की थोंग सानबा थौरांग सुतौरी हाइबा सिंग असि मपुंग फहनबदा मियामगी लमदम असोंगी अचौबो मतेंग चंगी हाइखी हाइबा थोंगसे अखोय थबक ओने ताक्सगे आई अथुबदा माना ngasai सही अनि gi मनुंग दामदoi सही अमगी मनुंगदा लोइसनबा ngamnaba कनेक्टगा तानारगा होनजगे हाबसु ngasi gi प्रेस की मीडिया सिंग थमजरी अदुगा आइना ngasi थमजनिंगबजी ngasai gi अखोय gi प्रजाजी ख्वाइदगी प्रजागा अमगा अमगा नुसिनबा प्रजाजी चौखट पाइबजी करिदने हाब कांदा मयामने कंट्रीब्यूटिंग लंबी थोंग फरलकपा इसिंग नुंचित अदगी इसिंग क्या मयामदा पीरे कांदा प्रजागी थाजबदुनी अदो ngasiदी सोइदना प्रजागी दमक्ता हाइरिबा मांगदा तारिबा थोंग ब्रिज जी हिंगिंग ब्रिज लौथोगा अचौबा ब्रिज अमा साबजे कोई प्रजा मयाम सानबा होना कोजिदा प्रजा मयाम सपोर्ट पामजै अदुगा अमगा अमगा येनदना प्रजा अमगा काइदनबजु होनजगे प्रजानाजु लैमिनेबा कोगी केंद्रसिदा कम्युनिटी अहुम लैजबनी अदुना कम्युनिटी अहुमजिगी थमोय हक्चांग थवाई हक्चा कनोजे मागे वाखलोन छोक्तनबा निंगबा काइदनबजु आइना होनजरगा मोगिजु अपामा मोंगदा करी तोरगा यागदगे याबजे प्रजा मयामजु सपोर्ट पिबिरगा थोंगजी साबा ngamnaba होनबा प्रजा मयामगी अपील जोइना प्रजा मयामजु अपील तौजरी ngaranggi aigi mingda समाय तौदन समाय तौगी कोटकिना हाइबदो मदु आई सामंगना करो तौगी तमने प्रेस तौजु वारी सानाव कोनबा दिलेरम बियाई मदुंग तंग आइना ngasi media gi kanoda sinjausin chikdokjari madumok akogi sarkar ji hoji anoba sarkar akoi pulap puna join torga lairi karigumba sarkar ama koi manungda kari gai tauba khotpa tanaba akogi phanaba afabarom da tanaba da akoina chalaga haijaruba kocharuba adu kaktani habeje ngasi media gi thongni chikdokjari Jiribam district asige ningsing khunda lairiba Jiribam gi amatangairaba 50 bedded district hospital ase mapu pandaba hospital amaga chap manana thambire hospital ase hauzik paliba laingakna amadi mari leinaba authority singna midieng changbidabadagi mamingtagi oiba hospital ama oina laibaga chap manare haina All Jiribam United Club Association Azuka gi vice president Mutum Pem Chandra Singna unabada fongdorake hospital asida chatuna paumi singna yengsiluba matamda hospital asida oiriba fibam asi yamna fazadaba fibam amu oiramba thengnarake masigi matangda Azuka gi vice president namakhatana fongdorakpada hospital asida lairiba tongan ba immunization block na chingba amadi staff singna matam chana lakpidaba kaya thengnake mahakna makhatana fongdorakpada hospital asida x-ray amadi ultrasound laina mathau tawhandana laiba amadi matam gi oiba angang singda kapliba BCG amadi tongan ba hidak singi thamfam sing secure oiraktabana yamna fazadaba mawongda lairi aduga hospital asida government na posting tharaklaba fawba lakpidaba sina chingba jiri praja ama oina yamna pendabaga loinana hauzik pani belengakna amadi mari leinaba authority na yeng changhaningi haina fongdorakhi ji oiriba hogi fibam asi koi
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯂꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝ ꯕ꯭ꯔꯦꯛ ꯃꯇꯥꯡ ꯂꯧꯖꯔꯤ Salai Holdings Private Limited ki Smart Universal Academy bu August ki tang tara Nepal da Hotel Taj West and Bengaluru da Blind Wing ki India na sinba India Education Award 2019 ye tokpagi thorum da Best Digital School with CSR Initiative in Manipur 2019 haiba award amadi tang kungani thoi da Delhi ki Taj Mahal Hotel da Integrated Ichiverse na sinduna pangtokhiba 10th National Education and Business Summit 2019 da school asi ki President Dr. Naringum Samarjit Singh da National Education Excellence Award 2019 pirakpada ngakoi leitna nungaiba phongdokchari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Half marathon run. Bisnupur. Powered by District Police Business. Open category for all ages, men and women. Form submission to bagi aroiba date na September 10, 2019. Kawiragano September 15, 2019. For details, please contact 9378121752. Break matung na mayam utaram nokchare makada ba pau pizare. Pasoi kendra ge manung chanba langjing achauba awang laikai dege thongam anil chahini fuhumdoi haukiba July 13 da thabak sururaga halakpagi lambida winger amana thombadage ngasi fawba wakal tadana pikliba macha ahumna apokpa mapabu famsen naduna lehore hiramasida TOMTV ge akhanaba pawda mama Thongam Anilgi Loinabi, Thongam Ongbi Santibla, Chahi Mangamuki Mamangda, liver cirrhosis Naduna, Laikidre, Nai Haiba Kanglabasu, Masanupi Atombi, Naupuba Maramna, Hidak Langthak Chaba Yakide, Machanupi Atombi, Unaraba Matunda, Mahak Laikidabani. Thongam Anilgi, Machanupa Ani, Amadi, Machanupi Amalai, Machanupa Ahan, Thongam Ani Sahi Taragataruk Sure, Zonoston School da Class 11 Tamli, Mahakna Fongdorakpada, Mama Mapa Anina, Awaba Amatta Kanghandana, Leirakibani, Adubu, Mama Laikidraba Matung Awaba Kaya, Nangduna Laki, Class 10 gi exam Piram Laba Matung, Pasoi de Laiba, Bikramjit Chakon de Chatuna, Tabak Suruga, Fanglakpa Sel Karana, Mapagi Awabada, Mateng Karada Orebasu, Panglami, Adubu, Mapana Laibaktiba Togdokta, accident Toktuna, Laikibadagi, Awaba, Hengalakli. Hospital da Ladingai Matam Dadi, Gari Tomlamniba Imungna, Lying Biki, Adubu, Hosi Gum the Laidaba Matam Asidadi, Pon Taurasu, Ningtina Pyrakidre, Pyraklasu, Laki Hairaga, Ngasifauba, Lak Tree, Haina Ningamdana, Kanghori. Doctor Nazu, Range, Saruma Tokoema Shire, Kankanigi and Tarkadagi Hibangam de Duna Hospital that Tauriba, my national Tauriba Gaidodum, Tamzalaga, Yum the Butara, Hoyum dadum, Tozaraga Yumdo in a Lairon and Doctor Hare Adagi, Putarakonami to Zoo, Moi Rongi Mido, Dum Yarok Tre, a white Tauro and Aduga, Adu Gimatung Fonta was my phone Zoo, Papa Pacate, Pacalazu Lake Haraga. Haujibo Lactri, Numit Mapani Sujaleum de Lerpade, although Vashokone Tama Tihengele. Doctor na Anil Gibran Gisaruk, Mangagi Manunda, Amadisire, Karamba Matamda, Wakal Taraktuna, Parakani Haiba, Ngamde Haina Fundoraki. Anisna, Lamdam Asigi, Puxel Chaurama Singna, Mating Tobiduna, Hana Leramba Pibamda, Amuk Hanjin Hanbiu, Mapabu Lying Biu, Haina, Taxi Sol Hori. Sab Takwaji Hoji, Ahoy, Babai Mayam by Masai, the Moirum, the Dumpuna Sai, Doga Cano,
lekai mi myam na su chiang sa khara di pipire Thongam Anilgi machanupa yaima Thongam Sananganthoi sahi taramathoi khakta ngairiba machanupa asina mapabu layengba pamjaba misak ama oihori mapabu amuktangdi layengbiu mahakna matik charba matamda mateng pangbirakhiba singi laman singjege haina mahaki wakhalda fahori mapana arjim phan biraga aina hewa charga matik chami orga moidang mateng pang Thongam Anilgi machanupi atombi Thongam Elodi chahi tare chure laikai miam amadi klafna sen puthoktuna mahi masing tamli mahakna hayeng sauraga doctor ama oiduna mapabu layengani haina wasak oihori doctor oraga baba yengba Local MLA AK Mirabai su ngarang laktuna shell oina lupa lising manga amadi cheng hawai piram laga athuba matamda yum sabigani haina thajaba piram ki hairi mapa nanaduna wakal mangduna laikibana laikai miam amadi sagai gi mioi singna nungsibiduna pirakpa chengsa khara chaduna mapa wakal tarakhini haina macha humna ngaihori bot mamangda yumthong khuding changaga awa ana taba sing leibra haiduna bot fangnabagi damakta lakhiba MLA singna bot matungda su masagi kendrada yumthong khuding da changaga kari awa ana taba leirige haina yengsingbiramagadi manipurda TOMTV na thengnariba awa ana ke ase leiramdaba su yai video journalist Sarchandra ga loinana pokdamjariba Naresh Times of Manipur Pasoi Mama amasung macha masama ufana thamnaba thabum ama chupna chathagadaba Rashtriya Poshan Ma lisingani taramapan Thaubal dasu district asigi deputy commissioner Nongmaithem Bandanana ngasi hawdokhrei district administration Thaubal na sinduna Thaubal DC ge conference hall da pangthokiba thawramaduda wangangladuna district asigi deputy commissioner Nongmaithem Bandanana hai Bharat ki Pradhan Mantri gi meeting makhada paikhatliba thausilasi district asidasu maipakna paikhatuna district asida laidiba mama amadi machabu masama ufana thamnaba aikhoi khuding mangna thodang yaminaduna laibak asibu tinjang kaijang ba chakhotpa laibak amo helasi haiki piba ngang singsta moi ki level su yang ye mo pata da so ki enemy ko ba ngang ya pa adigi ki magi standard growth or pa ko kita ba ngang si healthy or ko ko da sida ngang step pisa mo wa tu ko ro da ta ma mama du da wa ko ki ro ngang si step pisa sa ba ko si awal pa le pa da ko growth hai si both mental su ki ma physical growth su yang so pa Nakalamuromda Thauramgi Sarukamoina Deputy Commissioner Luchingduna District Asigi Thaudang Logudoriba Official Singa Thausel Asibu Mai Pakna Pangthoksi Haina Puna Wasaklomina Ki Masigi Tungda Deputy Commissioner na Mission Asi Thaubal District Asu Hogdokle Haina Angalwadi Workers Singi Khongcharamasu Lamthaki ngasi fawda koilas mathakta chatpagi nungaiba fangdriba khetrigau kendra gi manungda leiba top khongnang makhongdagi moirang kampu thongkhong taba lambi ngasi de kendra sigi MLA nahakpam Indrajitna koilas tabirakpasi yamna nungai haina top youth club ki general secretary TH Brozendrona phongdoraklei chaurakna kilometer mari rom sangba lambi asigi hauzik black top toriba mafam sing paumi singal loina na yengsenki Makatana TH Brozendrona haikibada Bharat na ningkha tamba fangbadagi ngasi fawba lambi asi koila saibasi amukta uraktri adubu kendra sigi MLA N Indrajitna lambi asi henna pakthok chawthok khale gari ani thaina ba yare masigi mathakta haujikna black top tawduna lamdam asongge miyamda achauba kana ba mapire masigi mathakta mafam masida miyam punfam community hall amasu athubada saragani haina thajaba pire Masimak lamdomasong miyamna MLA bu ngamkhai leitana thakachari haiki Ningkha tamba matamdagi phataduna laglaba gari macha phawba thoningdraba top irina pangi lambi asi hadak tan nauna khidgau kendragi MLA oina kabirapa nahakun Indrajit Singhana angpomongda pakthok piduna longnamban sembi baga loinana black topping tobiduna sembi bagidama hania leitana thakasba phongdokchari loinana RCC thong amasu sanaba athu matamda jatra hunnaba numit lepiro haduna club ki thongda ju habirapa thakasba phongdokchari Jiribam district ke Barak circle ge Jakurathor gram panchayat amadi Boro Bekra gram panchayat ta akhanana paumi ti mamana yengsin bachat luba matamda Swachh Bharat mission gi makhada
toilet amada lupa lising tarani thoi rom gi changda senthang kaya kaithakrabasu toilet sabiram daba amadi sarabasu ningthina sabiram daba thengnarke yumthong khuding da toilet thamna ba changsiliba scheme masi mioi kharana lanna tawrambagi khudam changda masina toilet leitabagi awaba mayoknari ba gram panchayat sing asigi miyamna chief minister gi puning chingsilalgi hiram asigi matangda jakura thorgi pradhan amadi ward member singna hairiba toilet asigi maramda kanagi makhada amadi senthang kaya kaitharaga sabano haibana chingba karimata khangde hanglurabasu mari leinaba singna khumbirakte hairi SBM gi makhada hairiba toilet sing asi sanabani haiduna semkiba water and sanitation committee asi kanagumba mata khangalamba tawdana contractor singna makhoi gi apamba moongda saba aduga toilet kaya sakhre kaya na loisindribano haiba fawwa khangalakpa leite haina fongdoknarakhe Amaramda contractor ni haiba Y Prem Chandra Kaubamioi amana thabak sing ase contractor tarukna subane ahanba phase ta toilet chamaga tara humdoi saba loikre aduga ani suba phase ta toilet chani ga humfu lakpagi manungda chani rom saba loire aduga humfu rom sari haina fongdorakhe Boro Bekra Gram Panchayat ke pradhan Lanjing Marna fongdorakpada SBM gi makhada toilet sanabani haiduna water and sanitation committee ama semu haina mathak thongbana hairakpadagi semduna account fawba hangki adubu mathau tawhanbidana thamle Boro Bekra Gram Panchayat ki ward number 6 tadi toilet ama fawba saramdaba thengnaki mahakna hai contractor singna tawriba thabak thoram sing ase gram panchayat asigi miyamna yamna penadre adubu hairiba gram panchayat ani asida open defecation free village haina thaba signboard sing thelamle asigumba thawong sing asibu hauzik paliba lengakna median changbiu haiduna sofongdona rakhi BM gi makhada sariba toilet asigi matangda member singna hairakpagi matunginna toilet saba lui redi hai aduga asigi maramda adu account ni matangda su account di swat barat gi water and sanitation gi account hange ngasi pau karisu si account gi matangda belu karisu lei Handak marak more lambi asida logi wangoda tongan ba mapan leibak tagi purakpa electronic item kaya ama Myanmar fauraga more dagi imphal tamna pusilakna bahona bada more lambi asida lairiba Assam Rifles na handak tha khara asida fagat paleptre ngarang su imphal more lambi da laiba tarani thoi suba Assam Rifles ki khudeng thawi check post ta nungthil pung mari khara helakpa duwaida Myanmar rom dagi pusilakpa walkie talkie set punna piece maudra fagat pangam kre Farba polam singadu chaurakna lupa lak amaga lising humfurong gi mamal oigani hairi polam singadu ngarang numidang wairam more da laiba custom preventive force ta sinakre Kanglai inat yorkhat pallup KEYL Nambol gi nifutaret suba foundation day gi thauram Nambol kaithel da laiba miyam gi sanglenda pangtokre Thauramadu SK Women's College Governing Body के President Ningthausam Ibomcha, KEYL के President Nongthomam Govardhan Mangang, Retired IPS Ningthausam Manimohan Singh, SBI Nambol Branch के Manager Soibam Romesh Nachingba Sarukya ke, Lobasigi Laikidraba Thomi Singh Mafam da Laikatuna Ikai Kumnabot ke. Thauram ki Sarugamoina District Asid Laiba Ningthina Mathau Tauriba Tonganba Media House Singhi Media Person Singbo Maikoi Namayam Gidamak Pau I Khombagi Thabakpu Ikai Kumna ke. Nambol Konthauzam Nauria Pakhang Lakpa Oinam Wangoi Kendragi Mangadagi Khangalaba Ahal Oiraba Inatpu Yokhatpada Achobo Mateng Pangbiramba Ahal Oiraba Mioi Kuntra Mangada Ahal Gitengbang Haina Mingthonba All Age Pension Scheme Lisingani Taramapan Su Yentoke Thauramadu Wangaladuna Lup Asigi Vice President L Tomba Kumanna Iramda Masigi Yelhomi Singna Ima Ipabu Masak Khangjadri Isagi Chana Kanglon Chanabi Leizai Chingmi tami pokminaba machil manau oibagi nungsinabagi wari kaya leire wari singasibo ekoina kauthokuna mitop miyan chagi lichata luptuna laikibana inat lining chawkhatabani haiki Gunung panba chayawbada kangladagi maira lawraga jenglaba laiphamensidagi maira adu purahaga maira adugi muttana thamjaraga nungwa panba sajibo chayawbada Maira cukat saduna sahi kumja mayam ama kang dan ngasi phawda sum thorom che tawna lai haiba nongwa pan ba chairau da thorom ina laining asi gi mari lainaba
ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯧꯔꯝ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯊꯪ ꯐꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤ Manipur Police Training College Pangaida Thabak Tauriba Subedar JC Khumuzam Naba Havildar Yumnam Guneshwar Havildar Dangsawa Matthew Maring Amadi Rifleman Yangoizam Sundarbu Makoina Police Training Gilamda Taukiba Thabak Sing Sakang Biduna Lisingani Taratare Tarani Pangi Union Home Minister's Medal for Excellence in Police Training Pinama Kalaklei Paugi Mraktan Atem Break Malausari Taga Chabaga Loinana Taubimal Kambochari Tasigi Kulumdoigi Numidang Wairam Pung Mangarom Taba Matamda Wangoi Police Station Gi Manung Janba Hiang Thang Thong Manakta Thokiba Gari Accident Amada Sokpadagi Not AOC Laiba Ras Medicity Da like a Naram Laba Matung Laikidraba Mongsangai Mayai Lakaidagi Maibam Sanjit Allies Kamnau Apok Payaima Missigi Achumba Langla Langjin Putok Nabahona Bada Achoba Thogang Lokiba Wangoi Police Station Gi OC Jiten Mahaki Staff Singh Amadi Ras Medicity Gi Managing Director Razen Dr. Amasung Staff Singh Bu Wimal Khambau Chabaga Loinana Thagachari Haizariva Singh JAC Amadi Imung Manungi Miyoi Singh Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package Akupamorol Gidamak contact Tobio Lamjingba Cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikogi phone number 18001027 natraga 8794613154 Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu lei bagi kangla Break matung na makadaba pau pizari Asha Kamal Agrobate Private Limited Faidingana Sinduna Nomugi Oiba Farmer Interested Group Singi Head Singi Oiba Kananina Bagi Mifamama Tribal Research Institute Chingmairong Imphal Pangthokre Asha Kamal Agrobate Private Limited ki Managing Director Ajit Kumar na Lamdam Sida Natural Resource Kaya Arembada Mangduna Lairiba Singi Farmer Singda Mating Piraga Selon Thokpada Mating Pangna Bagi Pandamda Tauramasi Pangthokpani Haiki Akhang Ahai Kayanasu Wangangduna Farmer Singi Paikhat Payaba Chokot Thaurang Singi Manamda Wangangki Mefamaduda Manipur gi Tonganba Mafam Singdagi Lakpa Farmers Interested Group FIG Singi Head Chanina Sarukyaduna Naknaba Mafam Singi Oiba Farmers Producers Organization Ahumsu Semki Hayang Khongsam Managing Director Asha Kaman Agrobate Private Limited Ngasi pangthokliba program asi ekhoi Asha Kaman Agrobate Private Limited na lamdam asida marang kaina manga leiraba resource sing khudam oina ba charu amasung ekhoi heira sing asi punsin jaraga masi ekhoi resource product oina onthokna bagi damakta various level organization gi program ma pangthokchabani Sun Club Mongsangai gi Yangkai Mari Suba Mapokumon Palan Thauramgi Mangoinana Ngasi Mongsangai de Laiba Chamaga Mapan Suba CRPF Battalion ga Khusamnaduna Club adugi Akoiba Mafam Sing Set Sengkibaga Loinana Kangdagi Sandokpa Laina Singdagi Ngakthoknabagi damak Fogging Kapthokre Haina Sun Club ki Cherolaman Haire Cherola Sinamakha Taribadi Club asigi Yangkai Mari Suba Mapokumon Tha asigi Tarada Pangthok baga loinana chahi asigi oina class 10 amasung 12 parikhyada mark wangna fangduna mai paglakhraba mahiroi singsu okani hari Hauzika mok sanabagi pau fangbigani Haukiba August ki tang kulhumdoidagi kunmanga fawba New Delhi da pangthokiba
MK Classic Open International Taekwondo Championship Lisingani Taramapanda Sanagi medal amasung Senjengi medal Laukraba Saikom Rohit amasung Anis Saikom ngasi Imphal Europada miyamna haraute yamna okray Championship aduda Khangabo Khulakpam Leikaidagi Saikom Rohit apokpa Saikom Sanamachana Championship asigi KG Yankai Mathoigi Kanglukta Sanagi medal aduga Khangabok Moirang Palidagi Anis Saikom apokpa Saikom Kunjabi Harina KG Yankai Nipanda bronze medal laurakpangam kibani Sanaroi ani asina Imphal gi International Airport ta thonglabada Social Welfare Club Khangabok amasung makhoi ani gi imung manung gi miyoi singna taramna okay Loinana club asigi sanglen dasu achamba khudol piduna ikai khumna bu utuna taramna okay Ngase yu phone ki ba pauche singda kari kari maru we pau yaw ki ba ge habidu mayam puna khaminasi Lamjingba Times Tha amasukna pangthokadaba malnutrition month thoram hodokre puksel sengna thabak tauram dabana lainga ki scheme kayagi kanabasing miyamna phangbangam Chief Minister Assamda final NRC phongkhiba matung mitof kaya Mizoram Manipur Meghalaya da sangsilakpa yabagi akiba leire Bebisna misi ikangi awaba mayok naringaida ban tawduna miyam wahan biganu Megasandra Jingnaningai oiba maongda sirambadagi police ta thomjinkhre Chang naina so utpa yaba mafam amada semgatpada angamba mateng pangani RK Ranjan Sangai Express BJP MLA Singh Delhi da paisinaba hokre Elector Verification Program hodokre Numit nini gi ban handokpiu SP State tasu Rastriya Posan Maha hodokre Pokna Fam Posan Maha National Nutrition Month launch tokre District Level Monitoring Committee semlaga State asida lairiba Angalwadi Center Singh yangsilagani Chief Minister India gi economy gi fibam kham thengna nungnang ningai oire Manmohan Singh Irabot ningsing thabum thoram hokre Jananeta Irabot na pamlamba manaba khunai gi panthung adu yongnana ba honasi Sotin Kumar Bebisna misi IPG mai thaduna khongjang sangsinkhre ban saugat pibagi mahutta Police na sathariba investigation da mateng PBU SP Naharol gi thodang Anganwadi Center Singh yengsinanaba District Level Monitoring Committee semlagani Prime Minister gi listing makhada laibak asida awon bakaya lakba hore Chief Minister JSN kauriba pung nimpunipan gi ban gi khongjang handokpiu khangningba tananingba khudingmak thong launa hangdoktuna thamli SP Imphal West Music haibasi tongan bakanglup kaya gi thamoi faudokna bangamba medium amanina chaukhathanba tangai fade Dr. RK Ranjan Police na thadokkhibada ngairiba drug lalonba ama siramle NPP gi khuraijam lokena laufamda ising pinanaba Nambul Turelda pal thingatkhre Huiyan Lanpao Khangembam achou chak saringaida sakhumdagi singthoklaga manga kaktuna hathibani Bipin Elector Verification Program hodokre Electoral Roll Purified ki thabak Mai Pakhanaba Saugatpiu CEO Puksel Sengna Kathokpa amaga loinana miyamgi thogal tawba mathau tai Chief Minister Singhat Police na fakiba myui ama thori yanbani haiduna sirambadagi irang thokre Sana Leibak PWD na chathakhiba Aranba Singh Sabak Fakadore Engineer ama Contractor mangagi mathakta FIR lokhotkre Ban manungda apanba piba khuding makta FIR lokhotkani Police Bebisna misi CBI da thigat hanaba apokpana petition tharamlaga amuk handokre Sitharaklaba Laingaki School Singh thigat hanaba honori Ranjit Observation Home da laiba nupa macha ama siramle Isel Express National Nutrition Month lisingani taragamapan Chief Minister na launch tawkre Anganwadi Center Singh ningthina mathau tawribra yengsinaba District Level Monitoring Committee Singh athuba matamda semlagani Chief Minister Bebisna misigi asengba puthongnaba police ki investigation da miyamna tengbangbiu SP Electors Verification Program Chief Minister amadi landhoni gi mitam mai thakre Khalen Thoksom Media Fellowship pinanaba application Iraibag Sandigarda thabak pigani haiduna puramba Manipuri nupi amadagi organ lokthoknanaba honarambadagi nanthok hore District amasung Block Level Committee semduna Anganwadi Center Singhi thabak thoram yengsilagane Ban blockade tawbidanaba appeal tawrakli Police na miyoi anidagi number 4 fare Aroibada maruwe paw mu kahna
Mahairoi Baby Sanami Sigi Langla Langjin Puthoknaba JAC na kaukiba pung Nifunipan gi General Strike Santi oina chathari. Numit nini ki khongchata Union Minister of Youth and Affairs Sports Independent in charge Kiran Rijiju Imphal thongkibaga loinana Chandel da review meeting pangthokre. Amadi laingakna lambi sembi de haina miyamna lambi thingbagi khongjang changsilingai chairakta Works Minister TH Biswajit Nadi anauba laingakasi lakpadagi lambi thong fattabagi pau tadre haina phongdokre. Hauzuki wenadi matang asida Manipuri Paulo Shinjare pau mi eng tabiri ba mayam punamapu ASHAPRIYA nam kana khurumjare.